नुमित खुदिंगी ओइबा राशिफल दा Ngashi July gi date 25 2024 channel asibu nuksibiduna subscribe tawiramba amadi like tawiramba kawbiganu ahanba rashi asidi Mesh Rashi asauba khananingba sokanba numitni gari tapna thawgani miyam tinabada akanba wahai sizinadaba phagani thauramdi pangthoklagani shanti leite pakhang leisabi singi muknagani mahiroi singi wakhal phaksilli mathangi rashi asina Brisha Rashi section na hona jagani aruba thabak pangthokpa ngamlagani ithak thongba singna sanbiba pot leiba yaba singthabibida yawba numitni imungda ingna leiragani pakhang leisabi singi mat chanagani mahiroi singi hona ningani mathangi rashi asina Mithun Rashi sarak sahing naiba marakta thabak masa masa di pangthoklagani sel phangba satpa managani ithak thongba singna nungsibiragani lam satpa haisingani shanti leite pakhang leisabi singi lautonagani mahiroi singi wakhal thokte mathangi rashi asina karkat sarangnaba nungnangbadi loinaragani sel pithok pisinda haisingani achauba singna chanbira su sagaina yengthigani pot leibadi yagani sarangnagani pakhang leisabi singi wakhal tinaroi mahiroi singi honaningde mathangi rashi asina Singha Rashi asauba khananingba leiragani ingna tapna thauram pangthoknaba honajagani lam satpa mi tinabadi haisingani gari tapna thawgani pakhang leisabi singi muknagani mahiroi singi wakhal phaksingani mathangi rashi asina Kaina Rashi tinaba singdagi wahai haitrabadi tokhai tagangani sel phangba satpa managani munna khallaga tinagani asumbada aranba taganba numitni pakhang leisabi singi lautonagani mahiroi singi wakhal leitaroi mathangi rashi asina Tula Rashi sarangnaba nungnangba loinaragani haksang wakhal thabakta aphaba numitni khudong saba mayongnaba pot leiba yaba lamtu satpa kanaba numitni pakhang leisabi singi nungsinagani mahiroi singi honaningani mathangi rashi asina Brisha haksang phagatpa thauram pangthokpa mateng pibiba hengatpa aigi mi masing yamkhatlakpa sathok sasinda mi tinabadi aphaba oiba numitni pakhang leisabi singi wakhal managani mahiroi singi loksing hengalagani mathangi rashi asina Tanu section gadabadi haksang gi anabani sel satpa kok saba numitni changjarakpa kangkhaluganu apanba yengsinba yamlagani imungda shanti leite pakhang leisabi singi mat khenagani mahiroi singi honaningde mathangi rashi asina Makar achauba tharam pangthoklagani mingsat hengatpa singthabibida yawba numitni arapa satpa mi tinabasu kanagani pot leiba yaragani pakhang leisabi singi nungsinagani mahiroi singi budi chawkhatlagani mathangi rashi asina Kumbha khudong saba mayoknaba sel phangba mamal yamba pot leiba yaba mingsat hengatpa numitni lusingba singna chanbiragani imungda shanti leiragani pakhang leisabi singi amata oiragani mahiroi singi honaningani mathangi rashi asina Min Rashi section na hotna duna thauram pangthoknaba tawjagani arapa satpa mi tinabadi kanagani mingsat hengalagani mateng pibiba yamlagani pakhang leisabi singi mat sanagani